welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV test of cartoon Mahao Ming Tavisu Hamatara Mukshari, Moranasi, Falaponga Pau, Singi cartoon Sinda, cartoonisna, Kari Hiding Liba, Kari Fulon Liba, Kari Wakal, Kalan Liba, Miamda, Sanonga Tamzage, I had the Locasage, Sanga Express key on Topanita Haga. On Topanita Haiba, cartoons the young view, Yam Pazaba, Kugi, Berenda Amada, Kui, the piece in a Lepaga, Wakal Kalaga Lebani, Adeda Nupasina. When Canary Wakal Sindo, or the old Pedia, no pass in high. Is no Shida Torise, Maggie boyfriend and delay the Saki with the Gi, Naudana, Tabel Yinglaga, Misak Hangjari, Amaduna Ada, Atopan the Pia Maga, Raslis Lats of Taurina. Maggie and Dogi Secretary or Embassy, Minister Emily Dogi, Secretary Labor, Aduga, Mogi, Madame Money Labor, Haitare, my patient Aduna, Adu Ugishin Duni, and then I'm in the Sole. Quire Nangi Saktam Udaba, Sare Sana Mitaway, Tumme Tumna, Mang the Way Hadana, Kalagalebi, Portunis, right that way, Mayamama, Canada Tide in particular, it triggers so quickly riba, boy prayer is Yamana Sapsana Pandeduna, Kana, Ojano Kangre, Ladyba, Luchingba, Haitare, Adumbo, the man Bahayuka, I never the way, Mariana, Tanabaduna, Zumba Deli, the Chatpa, Mayama Lay, Aduga Koigida, elected representative Mayamda, Kanakana Kari Tori to the Magi personal life ni was the Queen Madu in particular Hajulibudi Yaru Adubu, Delhi the Chalagasunda Kanda, Delhi the Rasla Sandagaleba, Som the Namagi Luinda B, Mayam the Nasanka, Wana Kangoba, Aduki Shindu Putora Kanda, Dilakpa Adumba Katuni, Hadana Aitams again. But on the Lation Aquay, Sanalebaki, Loyretana Haduni, Loyretana Sidakoi, Matem no way Shanabani, Adeda. Mind the part on the high. Lumdum Sida, mind the Kurushna Haiba, Kogi, the piece in the Harapa, Slumdum Sida, the P. Bissingi from no monomagi, Lucilla Glena, man high within the piece in Adeda, mind the pass in the Hadi. As Barrels at Basu, Nupini Hecta Haline Hadana, the Toanton Bahozi labor issues in Seka in Haganda, social media see, Nium Chum the Sinner Tabaki issue Makakoin over Fangi, social media Nium Chum the Sindam Akai to Topa, the gate. I the boy, the Mayama Yori, has it an abim of drill Semba, Hidana Yam, the Yang Haidaba, at the Queen and Habdo, Mina Yem the Wana Ling, Yang Zagataba, Pibum Saktam Yam, the Lina, Ka Manunda, the Rekana Kanam to Uru had a Kanam to late, had a Ka Manunga number Mayam, Tagalaga, slay the low in a Mayamda, Yang and Baki Pum, the Nezilary Sea. Situan to Amatri and Mayamni, Toriba Mayam, real Sembagi Monsi, the key story Tamba. Facebook ta, the WhatsApp ta, Karina, Tomam, Siak, Hanganak Padana. The P. film sale of Sale, the P. Bissam Lubuni, Compoma, Soibada, Yamna, a Haitari, step on my extra with the Yamnadum, I am the Putagadaba. My pack no one about the passing of my partner when I was in the PG got over down low, Maduna. The peanut of the Rose Yam so Baduga, Yamna, delicate way bedani. The Tang Soibada, Aduna, so may absolve with that in the Picra diadum, Maduda Pam Zabanga Zaba. Mean one you get some people line to Utokpa, the voice Sabada, Mumil Tadaba, Mayam Sokwe, Upangi, Adani, the P. Wissing say, a sober of Leaduga. Barrel Oibus in the piece in the Haline Hedna, mind the passing of Pondopa, Wapam Doni, Society Ladyba, Mamisi, Matemina Anina, Warisana Rakanda, may have the people messages to a cartoonist in a year Kanda, Putro Passes Yam the one to labor, cartoon in it comes again. But on the ladies in a Quipona Pungi, Balway Abdoni. Sida koi chingi ta pairaba aduga koi ki sigi film chile ta de koi chingmi ni habegi
ꯀꯩꯅꯣꯗꯨꯅꯤ ꯑꯩꯈꯣꯏ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯤ ꯑꯦꯅꯤ ꯄꯥꯔꯇꯤꯀꯨꯂꯔ ꯆꯤꯡꯃꯤ ꯅꯠꯇꯕꯗ ꯑꯗꯩꯗ ꯃꯥꯅ ꯍꯥꯏ ꯀꯥꯟꯗ ꯁꯤꯗ ꯉꯁꯥꯏꯒꯤ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯀꯥꯁꯤꯗ ꯆꯪꯍꯜꯂꯛꯀꯗꯣꯏꯅꯤ ꯑꯗ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯍꯥꯏꯕꯅꯤ ꯁꯥꯔ ꯁꯦꯄꯔꯦꯠ ꯂꯦꯟ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯄꯔꯦꯠ ꯔꯣꯗ ꯁꯦꯄꯔꯦꯠ ꯋꯥꯇꯔ ꯁꯦꯄꯔꯦꯠ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯣꯏꯅ ꯃꯥꯅꯦ ꯆꯪꯍꯜꯂꯛꯎꯔꯥꯅ ꯍꯥꯏꯗꯤ ꯁꯤꯗꯩꯗ ꯃꯥꯅ ꯃꯤꯃꯤꯀ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯔꯤꯗꯤꯀꯨꯜ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯩꯗꯧꯕꯒꯤ ꯁꯦꯄꯔꯦꯠ ꯄꯥꯝꯃꯤꯅꯣ ꯁꯤꯅꯦꯕ ꯍꯣꯏ ꯌꯨꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯐꯤꯕꯝꯅ ꯆꯥꯗꯅ ꯇꯣꯉꯥꯟ ꯆꯥꯈꯤꯕ ꯑꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯐꯖꯅ ꯂꯩꯕ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯂꯩꯔꯝꯕꯁꯤꯗꯒꯤꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯁꯦꯄꯔꯦꯠ ꯑꯃꯃꯝ ꯂꯩꯃꯤꯟꯅꯔꯒꯗꯤ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯆꯧꯕ ꯍꯪꯉꯝꯃꯣꯏ ꯑꯗꯩꯗꯅꯤ ꯃꯌꯥꯝ ꯂꯥꯛꯄꯗꯨꯗ ꯃꯥꯏ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯁꯥꯔ ꯁꯦꯄꯔꯦꯠ ꯂꯦꯟ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯄꯔꯦꯠ ꯔꯣꯗ ꯁꯦꯄꯔꯦꯠ ꯋꯥꯇꯔ ꯁꯦꯄꯔꯦꯠ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯣꯏꯔ ꯃꯥꯅꯦ ꯆꯪꯍꯜꯂꯛꯎꯔꯥꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯄꯦꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯀꯥꯔꯇꯨꯅꯤꯁꯅ ꯇꯧꯔꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯌꯥꯝ ꯄꯥꯝꯃꯛꯄꯒꯤ ꯋꯥꯐꯝꯁꯦ ꯁꯤꯗ ꯄꯦꯜꯂꯛꯇꯗꯅ ꯑꯗꯨ ꯎꯅꯕ ꯂꯥꯛꯑꯦꯅ ꯏꯟ ꯄꯥꯔꯇꯤꯀꯨꯂꯔ ꯃꯥꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯁꯛꯇꯝ ꯑꯃꯗ ꯂꯧꯔꯤꯁꯤ ꯇꯥ ꯄꯥꯏꯔꯒ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯏꯟ ꯄꯥꯔꯇꯤꯀꯨꯂꯔ ꯑꯦꯅꯤ ꯐꯨꯔꯨꯞ ꯑꯃꯇꯕꯨ ꯄꯟꯕ ꯅꯠꯇꯦ ꯑꯗꯨꯝꯕ ꯁꯤꯒꯨꯝꯕ ꯑꯣꯏꯔꯖꯥꯠꯂꯥ ꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯔꯖꯥꯠꯂꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯄꯤꯕ ꯌꯥꯝꯅ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗꯩꯗ ꯃꯣꯏꯅ ꯍꯥꯏ ꯉꯁꯥꯏ ꯂꯤꯗꯔꯁꯤꯅ ꯍꯥꯏꯕꯗꯨꯅꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯦꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯁꯤ ꯖꯋꯥꯍꯔꯂꯥꯜ ꯑꯩꯈꯣꯏ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯗꯒꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯑꯣꯏꯔꯦ ꯃꯥꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯗ ꯉꯥꯡꯉꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯃꯥꯅ ꯍꯥꯏꯕꯗꯨꯅꯤ ꯄꯦꯟꯊꯣꯛꯄ ꯇꯝꯃꯨ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯗ ꯃꯌꯥꯝꯁꯤꯅ ꯍꯥꯏꯔꯀꯥꯟꯗ ꯄꯦꯟꯖꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯐꯨꯝꯕ ꯑꯥꯏꯗꯤꯌꯥꯗꯤ ꯑꯇꯩ ꯅꯠꯇꯦ ꯑꯗꯨꯝ ꯄꯦꯟꯊꯣꯛꯄ ꯇꯝꯃꯨ ꯍꯥꯏ ꯀꯥꯟꯗ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯊꯥ 7 ꯍꯦꯟꯈ꯭ꯔꯦ 10 ꯆꯪꯁꯤꯜꯂꯛꯏꯕꯅꯤ ꯇꯥꯡ 3ꯗ ꯑꯗꯨꯅ ꯇꯥꯡ 5 ꯉꯁꯤ ꯊꯥ 7ꯒ ꯅꯨꯃꯤꯠ 2 ꯁꯨꯔꯕꯅꯤ ꯑꯗꯨꯅ ꯁꯤꯗꯩꯗ प्रजाꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯗꯅ ꯄꯦꯟꯊꯣꯛ ꯍꯥꯏꯕ ꯑꯗꯣ ꯄꯦꯟꯊꯣꯛꯄꯗ ꯄꯦꯟꯖꯔꯦ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯔꯛꯇꯕ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯒꯤꯁꯤꯅ ꯋꯥꯔꯦ ꯄꯦꯜꯂꯦ ꯍꯥꯏꯗꯨꯅ प्रजाꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯁꯤꯟꯗꯨꯅꯤ ꯃꯅꯤꯡꯗꯅ ꯂꯤꯗꯔꯁꯤꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯒ ꯂꯥꯎꯔꯤ प्रजाꯁꯤꯡꯁꯤꯅ ꯁꯤꯗ ꯈꯤꯒꯠꯂꯒ ꯑꯩꯈꯣꯏ ꯄꯦꯟꯖꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨ ꯐꯖꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯀꯣꯛꯇ ꯊꯝꯕꯥꯜ ꯌꯦꯛꯑꯦ ꯑꯃꯁꯤꯅ ꯑꯩꯈꯣꯏ ꯈꯨꯕꯥꯛ ꯑꯣꯏꯗꯣꯏꯔꯥ ꯆꯞ ꯆꯥꯕ ꯎꯗ꯭ꯔꯦ ꯕꯤꯁꯨ ꯃꯥꯜꯂꯦ ꯃꯁꯤꯗꯗꯤ ꯊꯝꯕꯥꯜꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯏꯅ ꯑꯁꯤꯗ ꯐꯣꯡꯗꯣꯛꯏꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯃꯥꯡ ꯁꯔꯀꯥꯔꯅ ꯁꯣꯏꯕ ꯊꯤꯅꯔꯤꯉꯩ ꯆꯍꯤ 9-9ꯁꯤꯗ ꯃꯅꯤꯄꯨꯔꯁꯤ ꯄꯨꯔꯥ ꯁꯥꯌꯦꯟ ꯉꯥꯌꯦꯟꯅꯗꯅ ꯂꯣꯏꯔꯝꯕꯅꯤꯗ ꯑꯅ ꯍꯥꯏꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯊꯝꯕꯥꯜ ꯀꯥꯡꯕꯨꯗꯨꯅ ꯍꯥꯏꯔꯤꯅꯤ ꯅꯈꯣꯏꯒꯤ ꯑꯣꯏꯗ ꯄꯥꯗ ꯀꯌꯥ ꯑꯁꯤ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗꯅꯤ ꯑꯩꯈꯣꯏꯅ ꯐꯨꯒꯠꯄ ꯉꯝꯗ꯭ꯔꯤꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯎꯅ ꯂꯩꯕꯗꯣ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯃꯥꯡ ꯁꯔꯀꯥꯔ ꯇꯧꯔꯝꯃꯤꯅ ꯂꯥꯎꯅ ꯂꯩꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯅꯤ ꯅꯣꯏꯅ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯐꯨꯒꯠꯅꯕ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯨꯒꯠꯄ ꯉꯝꯗ꯭ꯔꯤꯁꯤꯅ ꯑꯗꯨꯒꯤ ꯂꯥꯎꯅꯔꯒ ꯂꯩꯕ ꯃꯗꯨꯒꯤ ꯁꯤꯟꯗꯨꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯅ ꯑꯃꯅꯕꯨ ꯇꯧꯔꯝꯃꯁꯨ ꯑꯃꯅ ꯇꯧꯔꯝꯃꯁꯨ ꯃꯥꯅ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯃꯛ ꯀꯔꯤ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯒꯦ ꯍꯥꯏꯗꯨꯅꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯅꯍꯥꯟ ꯑꯃꯤꯠ ꯁꯥꯍ ꯎꯅꯔꯨꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ प्रजाꯁꯤꯡꯒꯤ ꯀꯔꯤꯒꯨꯝꯕ ꯇꯣꯞ ꯇꯣꯞꯄ ꯑꯐꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯌꯦꯡꯁꯤ ꯀꯔꯤꯗ ꯂꯥꯛꯀꯗꯣꯏꯅꯣ ꯑꯗꯨ ꯉꯔꯥꯡꯁꯤ ꯍꯜꯂꯛꯄꯗ ꯑꯦꯌꯥꯔꯄꯣꯔꯠꯇ ꯄꯥꯎꯃꯤ ꯃꯌꯥꯝ ꯂꯩꯕꯗꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯅ ꯍꯥꯏ ꯇꯣꯞ ꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯔꯛꯀꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅꯤ ꯐꯤꯕꯝꯁꯤ ꯂꯩꯁꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯍꯨꯟꯅꯕꯒꯤ ꯁꯤꯟꯗꯨꯅꯤ ꯄꯨꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯁꯤꯅ ꯌꯦꯛꯂꯤꯕ ꯀꯥꯔꯇꯨꯅꯤꯁꯤꯅ ꯌꯦꯛꯂꯤꯕ ꯀꯥꯔꯇꯨꯟꯁꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯇ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯀꯣꯔꯠꯀꯤꯗ ꯀꯦꯁꯀꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯖꯖꯁꯦ ꯁꯤꯅ ꯀꯟꯐ꯭ꯌꯨꯖ ꯆꯠꯄꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯁꯤꯟꯁꯦ ꯑꯗ ꯃꯥꯅ ꯍꯥꯏꯕ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯆꯍꯤ 10 ꯁꯨꯔꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯌꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯒ ꯄꯥꯟꯅꯔꯨꯕ ꯆꯍꯤ 10 ꯁꯨꯔꯦ ꯍꯥꯏꯕ꯭ꯔꯥꯅ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯔꯨꯕ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯧꯕ ꯑꯗꯨꯅ ꯉꯁꯥꯏ ꯖꯖꯗꯣ ꯑꯗꯨ ꯀꯟꯐ꯭ꯌꯨꯖ ꯆꯠꯂꯛꯄꯒꯤ ꯁꯤꯟꯗꯨꯅꯤ ꯑꯗ ꯃꯥꯅ ꯍꯥꯏꯗꯨꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯆꯍꯤ 10 ꯁꯨꯔꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯂꯩꯃꯤꯟꯅꯔꯛꯄ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯅꯔꯨꯕ ꯍꯥꯏꯇꯥꯔꯗꯤꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯥꯟꯅꯔꯨꯕ ꯆꯍꯤ 10 ꯁꯨꯔꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯄꯥꯟꯅꯔꯨꯕ ꯃꯇꯨꯡꯗ ꯍꯟꯖꯤꯟꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯉꯁꯥꯏꯒꯤ ꯈꯥꯏꯗꯣꯛꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗꯨꯅꯤ ꯑꯗꯨꯅ
ꯑꯣꯏꯕ ꯌꯥꯕ ꯁꯨꯝ ꯅꯣꯛꯅꯤꯡꯕꯗꯨꯅ ꯆꯍꯤ ꯀꯨꯟ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯈꯥꯏꯗꯣꯛꯅꯕ ꯂꯥꯛꯄ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ ꯀꯨꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯨꯕꯗꯒꯤ ꯄꯨꯟꯁꯤꯟꯅꯕ ꯂꯥꯛꯄ ꯑꯃ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯤ ꯁꯤꯟꯗꯨꯅꯤ ꯌꯦꯛꯏꯕ ꯀꯥꯔꯇꯨꯅꯤꯁꯅ ꯌꯦꯛꯏꯁꯦ ꯌꯥꯝ ꯐꯖꯕ ꯑꯗꯨꯝ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯋꯥꯍꯩꯒꯤ ꯂꯥꯟꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯗ ꯐꯖꯕ ꯃꯅꯨꯡꯗ ꯐꯨꯝꯃꯤꯕ ꯑꯥꯏꯗꯤꯌꯥꯗꯣ ꯄꯨꯠꯄꯅꯤ ꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯋꯥꯍꯩꯗ ꯊꯥꯕ ꯗꯥꯏꯂꯣꯛꯇ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯄꯤꯛꯆꯔꯅ ꯎꯠꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯀꯥꯔꯇꯨꯅꯤꯁꯁꯤꯡ ꯃꯥꯒꯤ ꯃꯥꯒꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯗꯨꯅꯤ ꯁꯤꯗꯩꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗ ꯔꯦꯁꯇꯨꯔꯦꯟꯇ ꯀꯣꯐꯤ ꯊꯛꯁꯦ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯗꯤ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯑꯣꯏꯅ ꯆꯥꯁꯦꯅ ꯑꯩꯈꯣꯏ ꯔꯦꯁꯇꯨꯔꯦꯟꯁꯦ ꯀꯩꯅꯣ ꯈꯪꯗꯕꯒꯤ ꯃꯐꯝꯗꯨ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯆꯪꯗ꯭ꯔꯒꯗꯤ ꯑꯗꯨꯝꯕꯗꯨꯅꯤ ꯆꯥ ꯑꯌꯤꯡꯕ ꯂꯩ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯗ꯭ꯔꯤꯡ ꯊꯛꯄꯒꯤ ꯅꯨꯡꯉꯥꯏꯅꯕ ꯋꯥꯔꯤꯁꯨ ꯂꯩꯕꯅꯤ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯗꯨꯅꯤ ꯔꯦꯁꯇꯨꯔꯦꯟꯇ ꯀꯣꯐꯤ ꯊꯛꯁꯦ ꯍꯥꯏꯕ ꯑꯗꯩꯗ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯑꯣꯏꯅ ꯆꯥꯁꯦꯅ ꯌꯦꯔꯨꯝ ꯑꯐꯨꯠꯄꯗꯤ ꯔꯦꯁꯇꯨꯔꯦꯟꯇꯗꯤ ꯀꯌꯥ ꯐꯪꯅꯗꯦꯀꯣ ꯑꯗꯨꯒ ꯑꯣꯝꯂꯦꯠꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯆꯧ ꯅꯨꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯗꯤ ꯐꯪꯉꯤ ꯑꯗꯨꯅ ꯑꯗꯨ ꯁꯤꯒꯤ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯂꯩꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯔꯦꯁꯇꯨꯔꯦꯟꯁꯤ ꯐꯅ ꯑꯝꯇ ꯉꯥꯡꯅꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯃꯨꯛ ꯑꯗꯨꯒꯤ ꯆꯦꯟꯖꯦꯁ ꯂꯥꯛꯑꯦ ꯅꯍꯥꯟꯋꯥꯏꯅ ꯑꯃꯝꯕ ꯀꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯊꯝꯃꯝꯕ ꯃꯗꯨꯒꯤ ꯃꯣꯔꯦꯜ ꯃꯥꯡꯅꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄ ꯍꯥꯏꯁꯤꯅ ꯑꯣꯄꯟꯗ ꯊꯛꯄ ꯀꯣꯐꯤ ꯊꯛꯄꯒꯤ ꯆꯠꯅꯕꯤ ꯌꯥꯝ ꯇꯧꯈꯠꯂꯛꯑꯦ ꯍꯧꯖꯤꯛꯁꯤ ꯃꯍꯥꯕꯂꯤꯗ ꯑꯗꯒꯤ ꯃꯣꯏꯔꯥꯡꯈꯣꯝꯗ ꯑꯇꯩ ꯖꯒꯥ ꯖꯒꯥ ꯑꯗꯩ ꯀꯋꯥꯗ ꯌꯥꯝ ꯂꯩꯔꯦ ꯇꯣꯉꯥꯟꯕ ꯀꯣꯐꯤ ꯊꯛꯄꯒꯤ ꯑꯗꯨꯝ ꯊꯛꯄ ꯑꯗꯒꯤ ꯆꯨꯔꯨꯞ ꯃꯆꯦꯝꯕ ꯊꯛꯄ ꯅꯍꯥ ꯏꯟꯈꯠꯂꯛꯏꯁꯤ ꯑꯗꯒꯤ ꯗ꯭ꯔꯤꯡꯁ ꯌꯥꯜꯂꯒ ꯊꯛꯄ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠꯀ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯇꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯋꯦꯠ ꯁ꯭ꯇꯦꯠ ꯑꯣꯟꯈ꯭ꯔꯕꯅꯤ나 ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯗꯨꯗꯤ ꯈꯪꯉꯝꯗꯦ ꯑꯗꯩ ꯀꯣꯐꯤ ꯊꯛꯄꯒꯤ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯑꯦ ꯄꯨꯡ 10 11 ꯊꯛꯄ ꯆꯨꯔꯨꯞ ꯃꯆꯦꯝꯕ ꯆꯤꯡꯕ ꯃꯌꯥꯝ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯦ ꯂꯥꯛꯑꯦ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯏꯔꯥꯡꯁꯦ ꯂꯩꯕꯒꯤ ꯃꯌꯥꯝ ꯍꯥꯡꯗꯣꯛꯅꯗꯕꯅꯤ ꯍꯧꯖꯤꯛ ꯑꯥꯎꯠꯂꯦꯠ ꯃꯌꯥꯝ ꯑꯃ ꯍꯥꯡꯗꯣꯛꯅꯔꯛꯑꯅꯤ ꯌꯨꯒꯤ ꯑꯥꯎꯠꯂꯦꯠ ꯃꯌꯥꯝ ꯑꯃ ꯃꯗꯨ ꯊꯛꯅꯔꯒ ꯇꯧꯒꯗꯕ ꯁꯤꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯛꯑꯅꯤ ꯑꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯔꯨꯞ ꯇꯣꯞ ꯔꯦꯁꯇꯨꯔꯦꯟ ꯑꯅ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯁꯤꯡ ꯌꯦꯡꯕꯤꯌꯨ ꯑꯦꯕ꯭ꯔꯤꯋꯦꯌꯔꯗ ꯑꯩꯈꯣꯏ ꯔꯨꯞ ꯇꯣꯞ ꯔꯦꯁꯇꯨꯔꯦꯟ ꯂꯣꯏ ꯂꯩꯅꯔꯕꯅꯤ ꯊꯥꯡꯃꯩꯕꯟ ꯎꯔꯤꯄꯣꯛ ꯑꯗꯒꯤ ꯁꯤꯒꯤ ꯑꯦꯌꯥꯔꯄꯣꯔꯠ ꯔꯣꯗ ꯃꯌꯥꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯤ ꯅꯤꯡꯈꯥ ꯇꯝꯅꯅꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯒꯤ ꯁꯤꯟꯗꯨꯅꯤ ꯑꯗꯨ ꯃꯗꯨ ꯈꯪꯖꯗꯕ ꯂꯩꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨꯅꯤ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯁꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯃꯣꯠꯂꯤ ꯃꯟꯗꯦ ꯍꯥꯏꯗꯨꯅꯤ ꯃꯣꯠꯂꯤ ꯃꯟꯗꯦꯁꯤꯗ ꯃꯣꯏ ꯄꯥꯔꯇꯤ ꯃꯁꯦꯟꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯤ ꯑꯗꯨ ꯄꯥꯔꯇꯤ ꯃꯅꯨꯡꯗꯨꯗ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯂꯀꯤꯂꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯋꯥꯔ ꯄꯥꯔꯇꯤ ꯏꯁ ꯌꯨꯅꯥꯏꯇꯦड ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯦ ꯄꯨꯜꯂꯦ ꯗꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯋꯤ ꯍꯦꯗ ꯗꯤꯐ꯭ꯔꯦꯟ ꯑꯣꯄꯤꯅꯤꯌꯟꯁ ꯑꯦꯟ ꯑꯥꯏꯗꯤꯌꯥ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨꯒ ꯊꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯦꯠꯅꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯦꯅ ꯄꯥꯔꯇꯤ ꯄꯨꯜꯂꯒꯁꯨ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯄꯥꯔꯇꯤꯗꯤ ꯄꯨꯜꯂꯦ ꯌꯥꯝ ꯂꯥꯏꯕꯛ ꯐꯗꯅ ꯄꯥꯔꯇꯤꯒꯤ ꯃꯌꯥꯝꯁꯦ ꯆꯪꯁꯤꯟꯅꯔꯛꯇꯅ ꯄꯨꯜꯂꯦ ꯑꯗꯨꯕꯨ ꯂꯩꯅꯔꯤꯕ ꯃꯥꯏ ꯃꯥꯏ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯨ ꯑꯝꯇ ꯃꯥꯟꯅꯗꯦ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯔꯒ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗꯇ ꯑꯣꯏꯔꯀꯥꯟꯗꯅꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯗꯣꯏꯗꯨꯁꯨ ꯑꯗꯨꯗ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯑꯣꯏꯔꯛꯇꯅ ꯗꯤꯐ꯭ꯔꯦꯟ ꯑꯣꯄꯤꯅꯤꯌꯟ ꯗꯤꯐ꯭ꯔꯦꯟ ꯑꯥꯏꯗꯤꯌꯥꯁ ꯂꯩꯔꯒꯗꯤ ꯃꯗꯨ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯃꯔꯥ ꯆꯦꯠꯄꯗꯣ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯍꯟꯕ ꯂꯀꯤꯂꯤ ꯑꯋꯥꯔ ꯄꯥꯔꯇꯤ ꯏꯁ ꯌꯨꯅꯥꯏꯇꯦड ꯗꯣ ꯋꯤ ꯍꯦꯗ ꯗꯤꯐ꯭ꯔꯦꯟ ꯑꯣꯄꯤꯅꯤꯌꯟꯁ ꯑꯦꯟ ꯑꯥꯏꯗꯤꯌꯥꯁ ꯍꯥꯏꯕꯗꯨꯅꯤ ꯁꯤ ꯄꯣꯠꯁꯤꯅꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ Welcome you all to UNAPA School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.